अहानबा मक्तदा मणिपुरी पमेल वारी यूट्यूब चैनल मियंग ताबिरिबा मियोइसिंगबु चैनल असिगी माइकैदगी तरामना ओक्चबगा लोइनना कोकनोना खोइरमजरी ngasisu asengba thokiba thawdok amakak mayamda khudol tamjanaba puduna laksari mayamna ngasigi wari asibu tabiraba matungda channel asibu nungsibiduna subscribe tawba kawbiramgano haijari ngasigi wari mayamda khudol tamjagi taminasi matamdo ai class 9 muk tamlamlani chawrakna 2009 gi adwaidani aikoi inkol nungda aiga imagi manaw nupagi macha ani amaga yamna luna tinai aikoi ahum imanabadawna adum tinabani aikoi ahum nasu angang iwai oi nupaga oire mayamgi pakhon se famni aikoi ahum se matamdo aikoi chu pakhang yam phaninglakpa ahal singna pakhon ga sibase yam haraujaba matami aigi imagi manaw nupa mayam marakta yu khara thakpa ama yawi yu kuina thakmanbadagi masado narai hospital da pukhali doctor na admit tawro hairamali मा हॉस्पिटल दा लाइग्रे नुमिदांग लेकपदा मी सुम सिलगा लेकनै मागना डॉक्टर दा लाइकिबा नुमित हुमनि सुबै नुमिदांग नुमितो दिवाली नुमिनि अखोय सागैगी याम्बा अमना आइबु नुमिदांग वाइरमदुदा डॉक्टर दा लेकमिन्ननबा हाइदुना कौरै मादी हानसु लेकपा मियोइ माले नुमितो मथनता गाइबदुदा आई हौरकपा ओइरमगनि इमानसु अना अयेक यावरबनिना लेकमिन्नरुरो हाइदुना आई साका चाथोक्लगा हॉस्पिटल चटनबा लोइसनदुना इयाम्बदुगा चटली महाकना लेरिबा मफमदुना रिम्स साइकिट्री वार्ड तनी मफमदो हानसु मयाम खंगबिरमलनी रिम्स मेन गेट तगी अदुम सुमना चंगलगा मी असीबा थमफामगी संगलेंदुगी मनिंग लेरिबा हुइना सिकपा लिन्ना सिकपा अनाबा सिंग लायंगलिबा वार्ड तुगी हेक थंगना मखा थंगबदा लेरिबा उपांबी सिंगना मरांग काइना थादुना सुक-सुकना यामना इंगना सिकना सारिबा बिल्डिंग अदुनी हेक संखिबदा इसादा हैनदबा अदुम फावे आई इथंतना फावबा नते मिपुंग खुदिमक फावगनी खरा थिंगतरकलबा मतमदा मफमदुदा चंगबदा अदुमक इसादा करिगुंबा अमदि अदुम थिंगनगनी मयामसु इयाम्बदुगा आइगा मफमदु यौरे अखोय अनि अनाबा लैफमदु तमना संगसिले आइदी खंगजबा नते इयाम्बदुगी मतुंग इंदुना चचबतन मफम अदु यौरे हाना अनाबदु संगदुना लेरंबा मीसिंगदो अखोय लाकपदगी युमदा अदुम हनक्रे हौजिक्ति अनाबदु याम्बगा आइगना संगबता हवे अनाबदुगी सेवादी कैसु वाबबुदी नति मागी पिजगदबा पिजरगा डॉक्टरना पीबा हिदाकतो पिजरनी अदुगा तुमनबा गुली यावबा माले अनाबदो अदुम तुमख्रनी हयेंग नोंगालगा हौगलक्तोइनी मफमदुदा यौबगा आइना याम्बदुदा कादुगी मरमदा असम हंगजरमी ममांग थंगबदा लेरिबा थोंगलोनबा कासे कइनो हाइना याम्बा अदुदा हंगबनी माना स्टोर रूम नि हाइना हाइरे येंगोंदा आइना अमुक हंगी थोंगलोलगा फेन अदुम थारगा लेरिसिना करिगिनो हंगी अदुदा माना खंगदे हाइरे टॉयलेट ना कदोमदनो काइना आइना सुम खंगदबा मयाम अमा मंगोंदा हंगलमी मासु माना हेक अखंगबा लोइनमक आइगोंदा ताकपी अदुबु यामना ngakliba amana yamna chaudrobasu adumak chauriba कादो नुपागी अनाबा सुपनगी अनि खक लेरमी अखोयगी अनाबदुने अमना CRPF की सिपाही अमगा माना मोय केमदुदा तुमलिंगैदा बोम लंगसिलंबदगी कोक चाय खरजानी अदुगिने माना फमदुदा लाइंग लमलिदुना मागी सेबारी कनामता लागदी मथंतनी लेरिबा मरक मरक्तदी मागा थबक तौमिनबा मी खरबुदी उनबा लाई हाय मफमदो हानागा सिकना लेरे अनाबा मसिंग यामदबनिना मीगा तिंद्रे मफमदो फजना सी मेल वार्डुदा लेरिबा हाइबबो आइगा यामबदुगा नारिबा अनीदुदी हिदाक चारागा तुमख्रनी असीबगा चप मानख्रनी कइनोम तौरे हाइबदा मखोइनी लई हाइदना थानरुबा याबा नते डॉक्टरसु हेल्परसु नर्स अमता मफमदुदा लैते मथक्की फीमेल वार्ड लई हारिबा वार्ड असिसु पुंग निपान हेक ताबगा थोंगलोलमलगा अदुम चतख्रनी नुमितो अखोय तुमनरसी हाइदुना अनाबदो हाइफेट यिंगबिरमले मादी इसिसिना तुमनी अखोयसु फमुंग अनि समजनरगा कांखलगा खंजिनदुना तुमनबा सेमसाबा लोइरे अदुगा तुमबा थेमनरी फमुंग अनाबगा मई nganबगा तुमबसु यारमदे
ꯏꯌꯥꯝꯕꯗꯨꯁꯨ ꯃꯁꯥꯒ ꯑꯃꯠꯇ ꯂꯦꯡꯗꯦ꯫ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯕꯗꯨꯗ ꯃꯇꯝ ꯊꯦꯡꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯄꯨꯡ 12:30ꯃꯨꯛ ꯇꯥꯔꯝꯂꯅꯤ꯫ ꯃꯇꯝꯗꯣ ꯋꯥꯔꯗꯇꯨꯒꯤ ꯃꯦꯜ ꯒꯦꯠ ꯑꯣꯏꯔꯤꯕ ꯊꯣꯡꯗꯣ ꯁꯣ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯏ꯫ ꯑꯗꯨꯒ ꯒꯦꯠꯇꯣ ꯆꯤꯡꯊꯣꯛꯄꯒꯤ ꯃꯈꯣꯜ ꯒ꯭ꯔꯦ ꯒ꯭ꯔꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯥꯏ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ꯫ ꯑꯗꯨꯒ ꯂꯦꯗꯔꯒꯤ ꯈꯣꯡꯎꯞ ꯇꯣꯡꯕ ꯃꯤꯅ ꯐ꯭ꯂꯣꯔꯗꯨꯗ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯀꯥꯛ ꯀꯥꯛ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯌꯩꯔꯒ ꯋꯥꯔꯗꯇꯨꯒꯤ ꯃꯥꯡꯒꯣꯜꯗꯧꯅ ꯇꯧꯕ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯂꯩ꯫ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯃꯇꯝꯗꯨꯗ ꯏꯌꯥꯝꯕꯗꯨꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯇꯨꯝꯂꯤ꯫ ꯃꯈꯣꯜꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯗꯨꯗꯒꯤ ꯏꯌꯥꯝꯕꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯖꯥꯠꯅꯤ꯫ ꯃꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯡꯗꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯊꯣꯛꯈꯤ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯈꯣꯜꯗꯣ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯏꯌꯥꯝꯕꯗꯣ ꯉꯥꯏꯍꯥꯛ ꯆꯪꯂꯛꯇꯦ꯫ ꯑꯗꯨꯒ ꯃꯥ ꯆꯪꯂꯛꯂꯒ ꯍꯤꯗꯥꯛ ꯊꯝꯐꯝꯗꯒꯤ ꯒꯨꯂꯤ ꯑꯃ ꯆꯥꯔꯒ ꯐꯃꯨꯡ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯝ ꯃꯍꯥꯛꯇꯤ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗꯗꯤ ꯆꯪꯂꯛꯇ꯭ꯔꯤ꯫ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯐꯥꯎꯔꯒ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯇꯣꯏꯂꯦꯠ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯏꯔꯨ ꯂꯨꯖꯕꯒꯤ ꯃꯈꯣꯜꯗꯧꯅ ꯇꯥꯏ꯫ ꯑꯩꯅ ꯈꯜꯂꯤ, ꯇꯣꯏꯂꯦꯠꯁꯦ ꯕꯥꯠꯔꯨꯝ ꯑꯦꯇꯦꯆ ꯇꯧꯖꯥꯠꯂꯥ? ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯏꯔꯨꯖꯔꯤꯕ ꯃꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯟꯗꯣ ꯌꯥꯝ ꯍꯧꯅ ꯇꯥꯗ꯭ꯔꯦ꯫ ꯏꯁꯤꯡ ꯀꯣꯟꯖꯤꯜꯗꯣ ꯌꯧꯅ ꯂꯩꯁꯤꯜꯂꯝꯗꯕꯒꯤ ꯏꯁꯤꯡ ꯇꯞꯅ ꯇꯞꯅ ꯇꯥꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯏꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯔꯒ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯃꯁꯥꯒꯤ ꯃꯄꯣꯠꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩ ꯆꯪꯂꯒ ꯂꯩꯁꯤꯜꯂꯨꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯃꯐꯝꯗꯣ꯫ ꯑꯃꯨꯛꯇꯁꯨ ꯆꯪꯗ꯭ꯔꯤ꯫ ꯂꯩꯁꯤꯟꯒꯦꯅ ꯆꯪꯂꯨꯔꯣ, ꯂꯨꯖꯔꯤꯗꯣ ꯅꯨꯄꯤ ꯑꯣꯏꯔꯝꯂꯣ, ꯆꯨꯞꯅꯕ ꯇꯥꯔꯦꯅ ꯑꯩ ꯆꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕꯗꯤ ꯑꯩ ꯑꯗꯨꯝ ꯃꯈꯣꯜꯗꯣ ꯇꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯩ ꯍꯧꯒꯠꯂꯒ ꯇꯣꯏꯂꯦꯠꯇ ꯆꯪꯂꯒ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯌꯦꯡꯕ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯀꯪ ꯀꯪꯂꯝꯃꯤ꯫ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯩꯅ ꯏꯌꯥꯝꯕꯗꯨꯗ ꯍꯥꯏ꯫ ꯑꯗꯨꯗ ꯃꯥꯅ ꯀꯔꯤꯝ ꯊꯧꯋꯥ ꯁꯥꯗꯅ ꯃꯤ ꯆꯪꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩ ꯆꯤꯡꯗꯤ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯁꯤꯟꯅꯅꯕ ꯂꯥꯛꯄꯗꯩ ꯑꯩꯒ ꯏꯌꯥꯝꯕꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩ ꯋꯥꯈꯜꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯗꯣꯛꯇꯔꯗ ꯂꯦꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯌꯥꯝꯕꯗꯨꯒ ꯂꯦꯛꯇꯧꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯆꯠꯂꯁꯦꯅ ꯆꯠꯂꯨꯕꯗ ꯃꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯅꯥꯒ ꯂꯦꯛꯇꯣꯏꯅꯣ ꯈꯜꯂꯤꯉꯩꯗ ꯏꯃꯥꯟꯅꯕꯗꯧꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯨꯒ ꯂꯦꯛꯄ ꯆꯠꯀꯅꯤ ꯈꯪꯂꯦ꯫ ꯆꯠꯂꯁꯦꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯉꯩꯗ ꯉꯔꯥꯡ ꯑꯩꯒ ꯂꯦꯛꯃꯤꯟꯅꯔꯨꯕ ꯏꯌꯥꯝꯕꯗꯨꯅ ꯊꯣꯔꯛꯂꯒ "ꯅꯈꯣꯏꯅꯤꯈꯛ ꯌꯥꯔꯣꯏ, ꯑꯃꯒ ꯄꯨꯈꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ 3 ꯆꯠꯂꯤ꯫ ꯏꯃꯥꯟꯅꯕꯗꯧꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ, ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯁꯨ꯫ ꯑꯩ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨം ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯏꯌꯥꯝꯕꯗꯨ ꯀꯩꯁꯨ ꯇꯧꯗꯅ ꯗꯣꯛꯇꯔꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯒ ꯀꯃꯥꯏꯅ ꯅꯥꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯠꯀꯦ ꯇꯧꯕꯗ ꯀꯔꯤꯒꯤ 3 ꯆꯠꯍꯜꯂꯤꯕ? ꯑꯗꯣ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤ ꯍꯟꯈ꯭ꯔꯦ꯫ ꯁꯦꯕꯥꯁꯨ ꯌꯥꯝ ꯆꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯐꯃꯨꯡ ꯁꯦꯝꯃꯦ꯫ ꯑꯩꯈꯣꯏ 3 ꯍꯤꯞꯂꯒ ꯂꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯤꯗꯣ ꯃꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯈꯔ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯩꯈꯣꯏ 3 ꯀꯤꯗꯤ ꯈꯔ ꯀꯤꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯅꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯀꯣꯛꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯒ꯭ꯂꯥꯁ ꯄꯥꯟꯕ ꯊꯣꯡꯅꯥꯎꯗꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯀꯟꯅ ꯊꯣꯝꯂꯛꯏ꯫ ꯃꯤꯡꯁꯦꯜꯗꯣ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯊꯣꯛꯏ꯫ ꯑꯩꯈꯣꯏ 3 ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯣꯡꯅꯥꯎꯗ ꯌꯦꯡꯉꯤ, ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯔꯨꯝꯗꯨꯗ ꯃꯤ ꯅꯥꯍꯦꯕ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ 3 ꯆꯦꯠꯅ ꯀꯣꯟꯅꯔꯒ ꯂꯩꯔꯦ꯫ ꯃꯈꯣꯜꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯝ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯩ ꯈꯔ ꯐꯔꯦꯅ ꯈꯜꯂꯒ ꯑꯅꯥꯕꯗꯣ ꯀꯞꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ꯫ ꯐꯅꯌꯥꯝ ꯍꯥꯏ ꯇꯨꯝꯂꯣꯅ, ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯒꯨꯂꯤꯗꯣ ꯆꯥꯎ ꯍꯥꯏꯔꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ 3 ꯅꯔꯁ ꯂꯩꯕ ꯀꯥꯗꯨꯗ ꯂꯥꯛꯂꯒ ꯀꯧꯔꯦ, ꯈꯨꯝꯂꯛꯇꯦ꯫ ꯊꯣꯡ ꯊꯤꯜꯂꯦ, ꯑꯗꯨꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣই ꯑꯃꯨꯛ ꯀꯥꯗꯨꯗ ꯂꯥꯛꯏ꯫ ꯑꯅꯥꯕ ꯅꯝꯗꯅ ꯐꯥꯔꯒ ꯍꯤꯗꯥꯛꯇꯣ ꯄꯤꯖꯔꯦ꯫
ꯑꯗꯨꯒ ꯇꯨꯝꯒꯦꯔꯥ ꯇꯨꯝꯂꯣꯏꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯤꯗꯥꯛꯇꯣ ꯑꯃꯃꯝ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ꯫ ꯅꯨꯃꯤꯠꯇꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ꯫ ꯑꯗꯨꯗꯩ ꯅꯔꯁ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯗꯨꯛ ꯌꯥꯝ ꯀꯧꯔꯒ ꯇꯥꯗꯕ ꯍꯥꯏꯗꯅ ꯍꯥꯏ꯫ ꯑꯗꯨꯗ ꯅꯔꯁꯇꯨꯅ ꯇꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯈꯨꯝꯗ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯗꯥꯡꯗ ꯅꯔꯁ ꯀꯥꯗ ꯅꯨꯄꯥ ꯀꯧꯍꯜꯂꯛꯀꯅꯨ꯫ ꯃꯃꯥꯡꯗ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯃꯥꯏꯅ ꯈꯔ ꯇꯣꯏꯅ ꯇꯧꯔꯖꯥꯠꯅꯤ꯫ ꯑꯗꯨꯗꯩ ꯈꯪꯂꯦ ꯑꯩꯈꯣꯏ ꯃꯐꯝꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁ꯭ꯇꯣꯔ ꯔꯨꯝꯗꯣ ꯊꯣꯡ ꯄꯛꯈꯥꯏꯔꯒ ꯌꯦꯡꯕꯗ ꯏ ꯇꯩꯕ ꯑꯉꯧꯕ ꯐꯤ ꯈꯔ ꯇ꯭ꯔꯣꯂꯤ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯤ ꯆꯪꯅꯗꯕ ꯃꯤꯔꯥꯡ ꯊꯨꯔꯕ ꯀꯥꯗꯣ ꯐꯦꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯂꯦꯛꯄ ꯆꯠꯇ꯭ꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯃꯦꯜ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫